Manipur gi maning tamba ngaknaba kumjalising amaga chanipuan ga marfutara ga mathoi da British ka sokna khiba Khongjom landa thawaina ponta pi khraba thawusingi mafamda state ki thak ikai chire Manipur lengak na sinduna Thawal district ki Khongjom kheba chingda leiba Khongjom War Memorial Complex ra pangthokpa thoramadu da Governor Ajay Kumar Bala Chief Minister Yumnam Khemchan na luchingduna kheba chingi ching dompok da leiba War Memorial da laikatuna ikai khumnab utki Khongjom War Memorial da lay katpa loiraba matung ahanba Manipur Rifles ki kangbuna athaubasingi mafamda Guard of Honor General Salute pibaga loinana reverse arms tawduna ikai khumnaba utki loinana Bengal season aduna last post khongke masigi tungda Governor amasung Chief Minister na luchingduna Khongjom kheba chingkhongda leiba athauba pauna brazabar sigi mitam da lay katke loinana ahanba Manipur Rifles ki kangbu amana athauba pauna gi mafam amasung General Salute piki tungda Governor amasung Chief Minister na luchingduna Khongjom turelda tarpan katlaba matung sankirtan mandap tapangthokpa sankirtan gi thauramda su sarukyaki lamdamasigi miyam tungan ba lup mahiroi yaungna Khongjom War Memorial athoba pauna brazabasi gi mitamda laikatuna Khongjom landa laikhidraba athoba singi mafamda ikai khumnaba utki Taramadu Deputy Chief Minister Losi Dikho, Home Minister K. Govindas, Art and Culture Minister Khuraijam Loken, MLA Singh, Chief Secretary, DGP Atay Makok Thongba Civil, Lamadi Police ki Officer Singh Surukyaki. Laikatpa loiraba matung, pangthopa formal function da Governor Bhalana, Wahogdok Amadi Waroishil Adu Manipuri Lol da Ngangki. Governor na Khongjom Lanfam da Mama Leibak ki damak thawai kat khraba pauna brazabasi thangal General Yauna athoba singi thongnabu nauhongna na ningsingduna singthaki loinana aikhoi punamakna Manipuri ama oina thabak tawminaduna khetnaba thamdaba punna chakhotminaba hotnaminarasi haiki amarongja Khongjom numitta ban yauna thamlamba athingba pumba komthoktuna athoba singbu ningsingbagi thoram asi ingna chikna pangthokpa ngambada Chief Minister Y Khemchan na thagatki CM na trong lobby gi angang ani yauna laikidaba thodokpu nungai taba phongdokpu ga loinana state asigi development lakpada khurau thangadaba amaga muknaba manba ihau hobiganu haina appeal tawraki Atay nang ilapad ta roy da ay nakitang ay Ranang maranang tukhanang pauna pertaba Chúng cầu thơ thì cái gì Trong đây nằm mắm này rồi. Đấy, ok. 1891 gi Anglo-Manipuri War the Thawai na Pontha Koi Khiba Manipur gi Mathona Lai Raba Macha Singh Adubu Ekai Khum Naba Utpagi Numitni Aina Nagarik Puding gi Mafamda Tamjari Madudi Khongjom Land gi Ethil Asidagi Tamjaduna Aikhoi gi Erei Bak Iramdam Asibu Thamoi Sengna Ningduna Sebak Taurasi Hena Wasak da Asi Angang ani yauna bom haiba udokama da leki da ru thamoi seng ngai da phausi bi miyam nasu ngai da na iho ho bi ni adu aina thamjani ni iho ho ta su state sigi development la oi da ba ekoi masen gi marakta amana ama mukna ba man ba iho to bi ganu